Thangna Thinbadagi Soklaba Nupadu Layengba Pubagi Mahutta Wagang Paohangba video Nambasing Fagadouri Kaibul Police Station ki manung chanba Thangga khunjemda ngarang nungthil laisabi amana Thangna Thinbadagi Laymaida olaga China khangliba sokpadubu Nupa kharana Wagang Paohang chathaduna leiba amasung video footage namlaga laithokpasing adu police na Fagadouri police officer amana hai maraibag thiraba nupa adu matam sana hospital da pukhatuna layenglamlaga de hinglambasu yai haibasi mahaksu thajai Laymaida olaga laidiba miyoi adubu minungsida yumpham oiraga hospital fawba pukhatuna layengbibagi mahutta sibagi matam ngaihanbadawna thokhibadu sathiba crime ama oina miyamna launai maram aduna thogdoktuda Chennariba sing adu saman tawnaba khangankhre panba yabadi police custody remand lawduna lairiba nupi adu kwakaithel konjeng laikai pinki kauwe mahakna thangna thinduna hatkhriba nupa aduna palace compound dagi salai thiam sahi kun mathoi ni haire Salai Mihatta Chennariba Khudingmak Chap Mannana Ahakpa Dandi Pibiyu Apokpa mama ngarang nungthil Kaibul Police Station gi manung chanba Thangga khunjen da thokiba khana chainabagi thokdok amada kwa kaithel konjeng laikai dagi pinki chahi kun apokpa laikhidraba nilamanina Imphal East ki Palace Compound Govindaji Road dagi Salai thiam chahi kun mathoi thangna thinduna hathiba thokdok adu da Chennariba Khudingmak maral gi matungina Chap Mannana Ahakpa Dandi Pibiyu haina Laikhidrabagi Apokpi salam karunana ngasi rims mokta paumi singa unaba ma da phongdokhre mahakna makhata na haikibada Mihatta du yamna minungsi laitana hatkibane makhoi ga chami nakhiba mamanaba singadu amata thajaba yaukhide thogdok asigi matang da sarkar na mara laiba singadu chapchaba Dandi Pibiyu haina phongdokhe paugi mifamadu da saruk yakhiba sana konong maira paibigi lusingbi amana phongdorokhibada salai asi mamanaba singadu na launam tawraga mayumdagi kauthoklaga hatkibane Makhoi sing adu geng khutpu amatagi miyoi singne nongmagi amamam lang thaklaga amamam halagliba sida aikhoi kayam koina leiba ngamkhigadauribano haujik asi PR matamne maramaduna governor gi maikaidagi tawpham thokpa mathok sing adu chapchana paikhatuna chapsaba langla langjel sing adu thidoktuna maralgi matungina matik saba seirak pibiyu loinana asigumba thokdok sing asi matung tawdana bahona biyo governor na tumina leibiganu haina phongdokhe Amaromda thogdok asida Chennariba accuse asigi maikaidagi victim asida maral kaya sijilagliba adu machin thibane sikhrabani mughanna wangang bangamlaroi haina maral kaya sijilakpasi yaningde thogdok asigi matangda chapchaba du thidokadavani haina governor da akanba wafam kaya thamkhe MU da ojanupa Anina Maheiroi Nupida body search tawi Haibagi Wahouda Erang Thokhre Manipur University ki Teacher Education Department B.Ed second semester exam pangthoklingaida Flying Scout oina lakhiba ojanupa Anina Maheiroi Nupida body search tawkhi haiduna Maheiroi singna BC office mamangda Erang haukhre khongjang aduda saruk yakhibe B.Ed second semester tamlibi Maheiroi Nupi amana paumi singda phongdokhibada tha asigi marida Manipur University ki Teacher Education Department ki B.Ed second semester gi ahanba paper gi exam pangthokhe maduda Flying Scout oina lakhiba University asigi MCA Department ki oja Rubachandra Nareska loinana lakhibi life science ki ojanupi amagana Maheiroi singda hana hanglamba tawdana exam hall manungda body search tawba horakhibane hall manungda ojanupi leina ojanupi sing aduna Maheiroi nupi singi mapal thangba furit khaw khakta natana furit manungda leiba furit phawba khut humjinduna check tawba horakhibane hana mamangda check tawkhiba Maheiroi nupi phawba amughana check tawkhe asigumba ojanupa singna chathakiba thawong adu physically assault molestation tawbane sexual amade mental harassment pibane Thogdok asiga mari lainana numit adumaktada Manipur University Student Union gi khuthangda mari lainabasingda wakatkhe ngasi fawba chapchaba paukhum ama laktre inquiry tawri hairaga laithokpasi pende athubada mara laiba ojasing university asidagi terminate tawkhiba natraga sahi ani dagi tadana suspend tawgadabane Maheiroi singna taliba demand fangdriba phawba makha taba paper singi exam boycott tawgane ngasi ani suba paper gi exam lai adubu Maheiroi singna exam da saruk yakhide haina phongdokhe Amaromda Maheiroi singna BC office mamangda khongjang changsilingaida Scott commander na Maheiroi singna taba nungaitaba wangangi Haibagi Wahouda Erang Thokhre tungda BC gi Scott commander na Maheiroi singda lale haijabadagi Erang adu nemthakhi haide